Hypernationalism gi oiba matamni malem gi oina lady country amba asida laibak nungsiba nationalism gi oiba ihul asi khangfau phaurak pe isa gi lone culture amasung matam amada leiram aikoi ipa ipu singna yamna thawna afana matik mayai leina leiram badu amuka hana nauna aikoina hangat handaba yade haibagi wakalon asida lamjin yamna kana tanari Hypernationalism gi oiba ihul asi country amagi leiriba miusingi maikedi gi masagi oina leiriba country adu nungsiba madugi damakta ihul fauba achauba movement ama lakba kaktunatuna country kaya amagi manungda leiriba tongan tongan ba lone culture amasung makoigi oiba top identity culture adubu revive taunabagi damakta manungda honabagi oiba thawdo kaya amasu leiri khudam oina India hairiba country asigi oina south thangbada chatlaga Bangalore romda haidukiba taragari Canada ngangdaba yaroi haiba Mumbai gi oirigana Marathi ngangdragari phuba chaibagi oiba video aikoina ngayak leitana ubu fanglibasini Masigumlaba ihawasi masigi movement asi aikogi lamdam piklaba Manipur haina khangnariba state asidasu yamna chawna ubu fangli loan gi oiba matang asigi oinasu mamangdagi hauna adamak lakibaga makha chatarakbu oina Union Home Minister Amit Shah gi maikei North East gi oina leiriba education policy asida Hindi asi yamna ka hena impose tawsilakpagi oiba wafamsing phongdorakpa matamda miyoi kya ama thoraktuna yaningdaba phongdoktuna khongchachatkiba amasung media house kya amasung discussion tawkiba aikoina taba fangkri Matam amada Hindi impose tawrukpagi oiba wafam asi Manipurgi oina yamna hot topic oina ki yamna kanna nainaki khongjang kaya ama uki adubu madu loikraba matungda matamgi khongleida adumak yaukre Madugumlaba khongtang adu fai fatte haibagi oiba wafam asi tongana thamkraga lamdam asigi oina leiriba iraija khudingma asi kaujan thiba phurup ama oina ngasisu adumak leiri haibu wafam asidi thamjaningi Manipur hairiba state asigi oina central government ki maikedi Hindi airiba language asi yamna ka hena impose tawurakpa yabagi mongda laktuna regional language asi mangsenba yabagi mami adu ure haiduna protest athakiba adugumla atopa state sing maru oina Karnataka Maharashtra hairiba state sing asida tongan mamong amada ubu fangdi Karnataka gi oina Bangalore hairiba financial capital ni India gi Silicon Valley ni hairiba mafam asida ngayak leituna atopa mafamdagi hairiba mafamsing asida thabak tawbagi damakta lakliba mioising asibu makoigi local regional language oiriba Canada hairiba loan asi ngangadabani haibagi oiba yamna chawa pressure sing lepa leituna matam khudingmakta adumak uduna leiri private sector leiriba thabaksing amasung isam chamna pochai yonbagi oiba thabaksing asi khakta natana government ki oina leiriba institution maru oina central government ki oina leiriba institution amasung bank na singba mafamsing asida fawba matam gi oina adumak leiriba staff sing asi Canada local language asibu khangba mioi amata yaudana Hindi khaktamak ngangba mioi sing thamjilaktuna tasengna yamna chawba lalong ama yaudana Canada language asibu muthatnabagi damakta honare haibagi oiba pendabak kaya ama mairuidigi horaga mioi kyamagi maikedigi ngayak leitana khana chainabagi oiba photo amasung video footage sing social media da adumak viral oiduna leiri Nakalamuromda India gi financial capital ni hairiba Maharashtra hairiba state asiki yamna maru oiba Mumbai hairiba city asigi oina su tonganba makhali oiba movement asi adumak uwa fangli makoigi oina di hauji asi yamna kalli ngarang nahanda anauba thokpa thawdo amakhakta atofa mafam amadagi lakpa miyoi amabu mafam aduda laklaga thabak suraga mafam adugi loan oiriba Marathi hairiba loan asi ngangu yade masibu ikai kumnade haibigi wahauda miyoi khara laktuna fubagi maduna maram oiduna yamna chawba strike ama hauji asi lepa leitana chathaduna leiribani masigumlaba masagi leiba amasung leiriba makoigi oiba tonganba culture amasung leiriba identity asibu khangnung nungsirakpagi oiba hypernationalism gi oiba ihau asi aikoi swaida kaknatte country amagi manungda fawba yenariba asigumna atopa mafamsingdasu masigumlaba movement asi mafam khudingmakta lepa leitana ubu fangli khudamuna Australia hairiba country asi fawbagi oina hanagi oina lejjaraba lamdam adugi mioising adun annauna lakliba kangmusing asigi maikedi nomu nomagi namtharakpe henmalakle maram aduna hanbikro haibagi oiba pendabagi kholaw kaya ama lawba horakli ngasi leiriba malem asigi oiba system asibu dictate tawduna leiriba free world order da thajaba democratic value da thajaribani hairiba super power USA hairiba country asina fawba make America great again America si hanagumna mapangal kalkadansi haibagi pandamda USA da lakpa miyoi kayama illegal oina chaksilakba miyoi kayama makongda yotli thangduna lamdam kayama da deport tawbagi oiba process aikoina ukre masida sunattana leiriba atopa country sing asida tariff ki oiba yamna chawba trade ki oiba war ama changsilakliba sini matang asida aikoina laukhotpa yaba western world ki oina
ꯂꯩꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤꯗꯒꯤ ꯇꯣꯞ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯇꯥꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤꯅꯤ꯫ USA ꯗꯒꯤ ꯍꯧꯔꯒ ꯂꯩꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯋꯦꯁꯇꯔꯟ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯎꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯚꯦꯂꯨꯗ ꯌꯥꯝꯅ ꯊꯥꯖꯕ, ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯇ ꯌꯥꯝꯅ ꯊꯥꯖꯕ, ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ, ꯐ꯭ꯔꯤ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯃꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯑꯣꯏꯅ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯇ ꯂꯦꯐ ꯋꯤꯡ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯔꯥꯏꯠ ꯋꯤꯡ ꯄꯥꯔꯇꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯤꯕ ꯑꯁꯤꯗ ꯋꯦꯁꯇꯔꯟ ꯊꯪꯕ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯁꯤ ꯂꯦꯐ ꯋꯤꯡ ꯄꯥꯔꯇꯤꯅ ꯔꯨꯜ ꯇꯧꯕ ꯃꯐꯝꯁꯤꯡꯅꯤ, ꯑꯗꯨꯒ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯥꯏꯠ ꯋꯤꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯝꯂꯛꯂꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯑꯇꯣꯞꯄ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯒ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯈꯔ ꯎꯕ ꯐꯪꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯈꯠꯂꯕꯗ ꯃꯃꯥꯡꯗ ꯋꯦꯁ ꯑꯦꯁꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯗꯜ ꯏꯁꯀꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡꯁꯤꯡ ꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯦꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯆꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯣꯂꯤꯁ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛꯇꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯥꯟꯈꯥꯏꯈꯤꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯪꯂꯕ ꯇꯦꯝꯄꯔꯦꯆꯔ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯪꯂꯕ ꯋꯦꯗꯔ ꯑꯗꯨꯗ ꯐꯥꯎꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕ ꯐꯥꯎꯕ ꯄꯣꯂꯦꯟꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯃꯥꯏꯗ ꯆꯪꯂꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯨꯛꯇꯨꯅ ꯊꯤꯡꯗꯨꯅ ꯂꯩꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ꯫ ꯄꯣꯂꯦꯟꯒꯤ ꯃꯁꯤꯒꯨꯝꯂꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯨꯝꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯒ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯂꯦꯟꯒꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯂꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯇꯧꯒꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯣꯂꯤꯁ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯦꯟꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ, ꯃꯈꯣꯏꯒꯤ ꯌꯥꯏꯐꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯅ ꯐꯣꯡꯗꯣꯛꯇꯨꯅ ꯗꯤꯕꯦꯠ ꯀꯌꯥ ꯑꯃ ꯇꯧꯔꯤ, ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥ ꯑꯃ ꯄꯤꯔꯤ, ꯍꯦꯟꯅ ꯍꯦꯟꯅ ꯄꯣꯂꯦꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯌꯥꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯉꯁꯤ ꯏꯁꯇꯔꯟ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯕꯣꯔꯗꯔ ꯑꯁꯤ ꯆꯦꯛꯁꯤꯟꯕ, ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯆꯪꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯨꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯄꯣꯂꯤꯁ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯁꯤꯗ ꯏꯂꯤꯒꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯨꯡ 24 ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯆꯪꯂꯛꯄ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯆꯤꯜꯂꯛꯄ ꯐꯥꯎꯕ ꯆꯪꯍꯟꯗꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯗꯨꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯄꯣꯂꯦꯟꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯂꯩꯇꯕ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯃꯈꯣꯏꯅ ꯄꯣꯂꯤꯁ ꯃꯤꯑꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯪꯆꯪꯗ ꯆꯪꯍꯟꯗꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯥꯎꯊꯣꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯤ꯫ ꯍꯥꯏꯄꯔꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯃꯔꯛ ꯑꯁꯤꯗ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤ, ꯃꯤꯇꯣꯞꯁꯤꯡ ꯆꯪꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯑꯁꯤ ꯂꯧꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯇꯧꯕꯇꯕꯨ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯀꯅꯥꯃꯠꯇꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯡꯂꯕꯁꯨ, ꯃꯈꯣꯏꯕꯨ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯂꯩꯉꯥꯛ ꯑꯃꯅꯤ꯫ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯁꯨꯡ ꯃꯐꯝ ꯀꯌా ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯃꯥꯟꯅꯗꯕ ꯑꯣꯄꯤꯅꯤꯌꯟ ꯀꯌా ꯑꯃ ꯊꯣꯔꯛꯀꯅꯤ, ꯃꯥꯟꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯦꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯁ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯣꯛꯈꯠꯇꯨꯅ ꯂꯩꯗꯨꯅ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯝꯊꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯕ ꯀꯟꯐ꯭ꯂꯤꯛ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ
population asi growth laktabadagi hena maning halakpadagi atopa miyosing lawsinbagi oibra process su adumak chathanari kaya amagi maikeidigi nauba miyosing tawsinduna lehennabagidamakta citizenship piri kaya amagi maikeidigi atopa miyosing changandanabagidamagta yamna kana tantokli masigumlaba matam asida masagi oiba identity culture amasung makoigi oiba nationalism gi oiba akanba ihul ama lakpagi oiba system asina malem asigi oina leiriba world order asida anauba karama mayon amada porakadoribagi haibidudi mayam punna mangaibinasi masini ngasi nongmagi oina malem asigi oina nauna lakliba system sing asigi manungda Europe gi oina leiriba chanabi asida top na taba Poland hairiba country asigi oiba tonganba policy karigumba video asi loiba fawba yengbiraklibasinggi maikeidigi kanaba kharadang oirabasu fange haina khanbiba taragadi adom WhatsApp status ta share tawbiyu platform kaya amada adamak share tawbiyu tawbatabu download tawduna mapu saduna amuka logo onthokduna upload tawbagi oiba thabak adudi tawbiganu